COCOMI Sindha Pangthokkadouriba Meeyam Meepham Meeyam Sintha Leppa Loinana Saruk Yabiyu haina COCOMI Jiribam Convenor Senjam Sainik Kumar appeal tourakli Jiribam Babu Paradlaiba Ipsa Jiribam office to Pangthokpa Paugi Meepham Amada Wapamasi Fondokledna Mark Namakata Nahai Manipur Pumbagi Oiba Achoba Meepham Ama Pangthokkadouriba Asida Hosek Fauba Warushin Purapangam Dana Ladyba as Irang Asiki Matangda Kupna Kanabaga Loinana Tongatungan Warip kaya sulawgaduri numit asimaktada Jiribam dasu COCOMI Jiribam Sindha Meeyam Oiba Meepham ama pangthokani numit asida Meeyam nongmagi Sintha Leppa Loinana Meepham asida Saruk Yabiyu hainasu mahang makata na fongdoki Lakiba may kitang akong numit tangsan numit asida may Manipuri kumatueba so Meepham ama pangthokani Meepham asigi moroiba may malandi Oiba Sahiya ni paraglaba lan itare lan asi ya government amadi Manipur government anina ji phawba warase ano program dana leiba amadi Manipur Meeyam da atuki mati wahan ba amadi tamu dai dahan na leiba si atuki mati kamu dai dahan leiba wale ba program sida apagi Manipur Meeyam na Meeyam leiba so ba unba wale ma lomina nabi da makta COCOMI Manipur na shinduna haina sida Meepham ama pangthokani haiba Meepham asi Jiribam dasu Jiribam COCOMI shinduna asimakada Meeyam ba chauba punba Meepham ama kosu pangthokani haiba asida Jiribam da leiba praja singna nongmagi basutha lepiduna haiba Meepham asibu Saruk Yabiyu haina COCOMI Jiribam na Jiribam gi magi dagi Meeyam da Hayeng COCOMI Jiribam